ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯥꯏꯈꯣꯝꯕ, ꯄꯥꯏꯈꯣꯝꯕꯧ, ꯍꯣꯏꯇꯥꯎ ꯄꯥꯏꯈꯣꯝꯕ, ꯊꯕꯛ ꯆꯠꯂꯁꯤ ꯂꯥꯎ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥ ꯃꯦꯙꯥꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟ, ꯅꯪꯒꯤ ꯃꯔꯨꯞ ꯄꯥꯏꯈꯣꯝꯕꯗꯤ ꯇꯨꯝꯕꯕꯨ ꯍꯧꯒꯠꯇ꯭ꯔꯤꯗ꯫ ꯉꯁꯥꯏ ꯌꯦꯡꯈꯣꯡ ꯑꯍꯥꯟꯕꯗꯒꯤꯅꯦ ꯅꯆꯦꯒ ꯑꯩꯈꯣꯏꯅꯤꯅ ꯍꯧꯗꯣꯛꯄꯅꯤ, ꯁꯨꯛꯍꯧ ꯍꯦꯛ ꯍꯧꯒꯠꯂꯛꯇꯦ꯫ ꯏꯗꯣꯟ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯝꯃꯒꯦꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯏꯇꯥꯎ ꯄꯥꯏꯈꯣꯝꯕꯗ꯫ ꯀꯣꯟꯁꯪꯒꯤ ꯃꯄꯨ ꯈꯨꯔꯥꯅ ꯉꯟꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯦꯕ꯫ ꯍꯣꯏ ꯍꯣꯏ꯫ ꯂꯩꯃ ꯃꯧꯄ꯭ꯋꯥ ꯄꯥꯏꯈꯣꯝꯕꯕꯨ ꯍꯧꯗꯣꯛꯄ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ, ꯃꯈꯨꯠꯇ ꯏꯁꯤꯡ ꯌꯥꯎꯕ ꯕꯥꯔꯇꯤꯟ ꯑꯃꯁꯨ ꯄꯥꯏꯔꯗꯨꯅ꯫ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯄꯥꯏꯈꯣꯝꯕ, ꯄꯥꯏꯈꯣꯝꯕ꯫ ꯄꯥꯏꯈꯣꯝꯕ ꯍꯧꯗꯤ ꯍꯧꯒꯠꯇꯕꯤ ꯃꯈꯨꯠ ꯑꯅꯤꯅ ꯃꯃꯤꯠꯇꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯁ, ꯀꯩ ꯍꯥꯏꯒꯦ ꯏꯆꯦ? ꯀꯩ ꯍꯥꯏꯒꯦ ꯏꯆꯦ ꯅꯠꯇꯦ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ꯫ ꯅꯃꯥꯟꯅꯕ ꯆꯤꯡꯂꯦꯟ ꯃꯪꯂꯦꯝ ꯍꯣꯏꯗꯤ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯍꯣꯏ, ꯍꯧꯒꯠꯂꯛꯑꯒꯦ꯫ ꯂꯩꯃ ꯃꯧꯄ꯭ꯋꯥꯅ ꯍꯧꯒꯠꯂꯛꯂꯒ ꯍꯥꯏꯕꯗꯨꯗ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯒꯠꯂꯛꯀꯦ ꯍꯥꯏꯔꯒ ꯁꯨꯡꯍꯧ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯏꯁꯤꯡ ꯌꯥꯎꯕ ꯕꯥꯔꯇꯤꯟꯗꯨ ꯍꯩꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯁꯦꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯗꯨꯗ ꯄꯥꯏꯈꯣꯝꯕ ꯃꯃꯤꯠ ꯃꯅꯥ ꯏꯔꯥꯎ ꯂꯥꯎꯅ ꯏꯈꯪ ꯈꯪꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯇꯨꯝꯈꯣꯗꯅ ꯉꯥꯏꯍꯥꯛꯀ, ꯍꯧꯒꯠꯂꯛꯈꯤꯅꯣ꯫ ꯏꯆꯦ, ꯁꯤꯗꯤ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ꯫ ꯃꯤ ꯇꯨꯝꯃꯤꯕꯁꯤꯗꯕꯨ ꯏꯁꯤꯡ ꯍꯩꯖꯤꯜꯂꯦꯃꯤ꯫ ꯏꯄ꯭ꯋꯥꯗꯤ ꯇꯨꯝꯕ ꯐꯕꯅꯤꯅ ꯏꯔꯨꯖꯕ ꯊꯦꯡꯈ꯭ꯔꯅꯤ ꯈꯟꯗꯅꯅꯦ ꯏꯆꯦꯅ ꯏꯔꯨꯕꯤꯕꯅꯤꯗ꯫ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤꯗꯕ ꯏꯃꯥ ꯅꯈꯣꯏꯅꯤꯁꯦ ꯌꯥꯝ ꯌꯦꯠꯂꯤꯗ ꯑꯣꯏꯕ꯫ ꯏꯃꯥ! ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ꯫ ꯃꯁꯥ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯁꯦꯠꯆꯤꯜꯂꯒ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯃꯦꯙꯥꯅ ꯍꯥꯏꯔꯛꯏ꯫ ꯅꯆꯦꯅ ꯆꯥꯛ ꯂꯣꯏꯔꯕꯅꯤ, ꯆꯥꯔꯒ ꯆꯠꯈ꯭ꯔꯣꯗꯅ꯫ ꯆꯥꯔꯣꯏ, ꯊꯦꯡꯈ꯭ꯔꯤ꯫ ꯊꯦꯡꯗ꯭ꯔꯗꯤ ꯀꯩꯅꯣ, ꯍꯧꯗꯣꯛꯏ ꯃꯇꯤꯛ ꯍꯧꯗꯤ ꯍꯧꯒꯠꯇꯦ꯫ ꯏꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯏꯆꯦ ꯎꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯆꯩꯔꯛꯑꯅꯤꯕ ꯑꯩ ꯎꯔꯗꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯍꯩ, ꯑꯗꯣ ꯅꯪꯅ ꯁꯅꯥ ꯁꯥꯕ ꯌꯥꯎꯕꯗꯨ ꯊꯥ ꯐꯥꯗꯧꯕꯅ ꯀꯌꯥꯝ ꯋꯥꯠꯂꯤꯕ? ꯉꯔꯥꯡ ꯐꯥꯕꯅꯤ, ꯉꯁꯤ ꯁꯦꯜ ꯄꯤꯔꯛꯑꯅꯤ꯫ ꯑꯣ ꯑꯣ, ꯑꯗꯨꯗꯤ ꯐꯔꯦꯗ꯫ ꯍꯣꯔꯦꯟ ꯅꯪꯅꯦ ꯂꯥꯡꯐꯥꯡꯒ ꯆꯠꯂꯨꯔꯅꯨꯀꯣ ꯏꯕꯨꯡꯉꯣ꯫ ꯅꯪ ꯌꯨꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯍꯜꯂꯛꯑꯣ꯫ ꯅꯪꯅ ꯐꯪꯂꯛꯄ ꯁꯦꯜꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯁꯤꯕꯒꯤ ꯆꯪꯕꯒꯤꯅꯦ ꯁꯦꯟꯊꯥꯡ ꯄꯤꯅꯕ ꯂꯧꯒꯦ ꯏꯃꯥ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯩꯅꯝꯕꯤ ꯃꯃꯥ ꯆꯟꯗ꯭ꯔꯃꯨꯈꯤꯒ ꯀꯟꯅ ꯈꯠꯅꯔꯤ꯫ ꯆꯟꯗ꯭ꯔꯃꯨꯈꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯛ ꯀꯨꯏꯅ ꯂꯩꯁꯥꯔꯛꯄꯕꯨ ꯅꯪꯕꯨ ꯅꯨꯄꯥꯒ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯔꯣ? ꯍꯥ? ꯐꯪꯗ꯭ꯔꯕ꯭ꯔꯥ ꯏꯕ? ꯅꯨꯄꯥꯒꯤ ꯋꯥꯗꯤ ꯌꯥꯝ ꯂꯩ, ꯊꯋꯥꯏꯅ ꯈꯣꯏꯗꯥꯕ ꯑꯝꯇ ꯊꯦꯡꯅꯗꯕꯒꯤ ꯑꯗꯨꯒꯤ ꯋꯥ ꯈꯛꯇꯅꯤ ꯏꯃꯥ꯫ ꯈꯨꯃꯨ ꯊꯣꯛꯂꯕꯗꯨ ꯐꯥꯎꯕ ꯅꯨꯄꯥ ꯈꯟꯗ ꯂꯩꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯣꯏꯅꯣ ꯅꯪꯕꯣ? ꯍꯥ? ꯀꯔꯝꯍꯥꯏꯅ ꯄꯥꯟꯕ ꯈꯪꯗꯧꯔꯤꯒꯦ ꯅꯌꯨꯝꯗꯣ? ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯗ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯊꯤꯡꯖꯤꯜꯂꯤꯕꯁꯤꯕꯣ? ꯑꯩꯅ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯗꯤ ꯏꯃꯥ ꯅꯪ ꯅꯤꯡꯉꯝꯍꯧꯔꯣꯏꯗ꯫ ꯍꯩ, ꯑꯩꯅ ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯔꯤꯕꯁꯦ ꯅꯨꯡꯁꯤꯗꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ꯫ ꯍꯧꯖꯤꯛ ꯈꯔ ꯅꯧꯔꯤꯉꯩꯗ ꯅꯌꯨꯝ ꯄꯥꯜꯂꯕꯗꯤ ꯅꯨꯄꯥ ꯑꯐꯕ ꯈꯜꯍꯧꯅꯤꯗꯅ꯫ ꯏꯃꯥ, ꯅꯨꯄꯥ ꯑꯐꯕꯒꯤ ꯑꯣꯏꯔꯗꯤ ꯑꯃ ꯐꯥꯔꯒ ꯊꯝꯃꯤ ꯅꯆꯥꯅ꯫ ꯍꯥ? ꯀꯔꯤꯕ? ꯏꯆꯥꯗꯤ ꯌꯥꯝ ꯁꯤꯡꯈ꯭ꯔꯦꯗ꯫ ꯅꯠꯇꯦ, ꯅꯨꯄꯥꯗꯨꯕꯨ ꯀꯔꯤ ꯈꯨꯟꯗꯒꯤꯅꯣ ꯏꯃꯥꯗ ꯍꯥꯏꯌꯨꯅꯦ꯫ ꯏꯁ, ꯍꯧꯖꯤꯛ ꯇꯦꯊꯔꯛꯏꯁꯤ ꯌꯦꯡꯉꯨ꯫ ꯎꯔꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯁꯦ? ꯇꯦꯊꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩꯅ ꯏꯁꯧ ꯂꯥꯡꯉꯤꯗꯨꯗꯤꯅꯦ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏꯗ꯭ꯔꯥ ꯈꯟꯕꯒꯤ ꯂꯥꯡꯗ ꯌꯥꯗꯗꯨꯅ ꯂꯥꯡꯕꯤꯔꯤꯕ ꯏꯁꯧꯅꯤꯅꯦ꯫ ꯑꯩꯈꯣꯏ ꯈꯨꯟꯗ ꯁꯅꯥ ꯁꯥꯕ ꯌꯥꯎꯕ ꯑꯉꯥꯡ ꯄꯥꯈꯪ ꯑꯃ ꯂꯩ꯫ ꯃꯥꯗꯣ ꯑꯩꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯐꯥꯔꯒ ꯀꯣꯏꯔꯤꯅꯤ, ꯈꯪꯅꯕ꯭ꯔꯥ ꯏꯃꯥ? ꯐꯩꯅꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯁꯅꯥꯁꯨ ꯃꯌꯥꯝ ꯆꯤꯟꯕ ꯐꯪꯒꯅꯤ꯫ ꯑꯌꯥ ꯏꯃꯥ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯦ꯫ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯒꯗꯕꯅꯦ ꯑꯩꯁꯦ ꯉꯁꯤ꯫ ꯃꯥ ꯆꯠꯂꯝꯕꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ꯫ ꯍꯣꯏ ꯍꯣꯏ, ꯍꯟꯒꯦꯒ ꯍꯜꯂꯛꯑꯅꯨꯗ ꯆꯠꯈꯤꯕꯗꯒꯤ꯫ ꯑꯁ, ꯆꯦꯜꯂꯁꯦꯒ ꯌꯥꯗꯦꯗ ꯏꯃꯥ, ꯃꯆꯦ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯦ ꯍꯥꯏꯗꯅ ꯁꯤꯈꯥꯡ ꯈꯥꯡꯂꯒ ꯂꯩ꯫ ꯄꯥꯏꯈꯣꯝꯕ ꯃꯊꯥ ꯁꯥꯅ ꯂꯦꯞꯂꯤ, ꯃꯈꯨꯠꯇ ꯁꯦꯜ ꯈꯔ ꯄꯥꯏꯗꯨꯅ꯫ ꯏꯃꯥꯅꯁꯨ ꯁꯦꯜ ꯄꯨꯔꯛꯎ ꯍꯥꯏꯕ, ꯏꯆꯦ ꯂꯩꯅꯝꯕꯤꯅꯁꯨ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕ꯫ ꯀꯔꯝꯕꯗꯅꯣ ꯑꯩꯅ ꯁꯦꯜ ꯄꯤꯗꯣꯏꯁꯤꯕꯣ? ꯑꯩ ꯀꯣꯛꯀꯁꯤ ꯂꯣꯏꯅ ꯉꯥꯎꯔꯦꯗ꯫ ꯂꯩꯅꯝꯕꯤ ꯃꯥꯁꯨ ꯆꯦꯜꯂꯛꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯗꯒꯤ ꯁꯦꯜꯂꯔꯣꯏꯅꯤ ꯈꯟꯕꯗ ꯍꯔꯥꯎꯅ꯫ ꯄꯥꯏꯈꯣꯝꯕ, ꯄꯥꯏꯈꯣꯝꯕ, ꯑꯩ ꯂꯥꯛꯑꯦ ꯄꯥꯏꯈꯣꯝꯕ꯫ ꯂꯥꯛꯑꯦ, ꯃꯥꯗꯤ ꯀꯌꯥꯝ ꯍꯔꯥꯎꯖꯦ ꯂꯩꯅꯤ ꯌꯦꯡꯉꯨ꯫ ꯇꯨꯅꯤꯒ ꯈꯟꯗꯈꯩ
ꯑꯗꯨꯕꯨꯗꯤ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯔꯅꯤ ꯈꯟꯕꯗ ꯍꯔꯥꯎꯕꯗ ꯂꯣꯏꯔꯝꯕꯅꯤ ꯃꯥꯗꯤ ꯄꯥꯏꯈꯣꯝꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯀꯧꯔꯒ ꯈꯨꯝꯗ꯭ꯔꯤꯗꯤ ꯋꯥꯕꯗꯁꯨ ꯂꯣꯏꯔꯤ ꯆꯦꯜꯂꯛꯄꯗ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ ꯂꯩꯅꯝꯕꯤ ꯀꯟꯅ ꯆꯦꯜꯂꯛꯄꯒꯤ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯕꯗꯨꯕꯨ ꯏꯆꯦ ꯂꯩꯅꯝꯕꯤ ꯆꯦꯜꯂꯛꯇ꯭ꯔꯁꯨ ꯀꯩꯕ ꯅꯪ ꯍꯧꯖꯤꯛꯀꯤ ꯃꯤꯡꯒꯧꯗꯣ ꯑꯃꯨꯛꯇ ꯀꯧꯔꯧꯅꯤ ꯏꯆꯦ ꯂꯩꯅꯝꯕꯤ ꯍꯥꯏꯕ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯥꯏꯈꯣꯝꯕ ꯍꯥ ꯅꯪꯉꯣꯟꯗ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯧꯔꯛꯀꯅꯣ ꯍꯥꯏꯗꯅ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯆꯦ ꯂꯩꯅꯝꯕꯤ ꯑꯗꯨꯝ ꯀꯧꯔꯤꯁꯤꯕꯣ ꯅꯠꯇꯦ ꯅꯪ ꯑꯩꯉꯣꯟꯗ ꯏꯆꯦ ꯌꯥꯝ ꯀꯧꯅꯤꯡꯕ꯭ꯔꯕ ꯍꯥ ꯏꯆꯦ ꯀꯧꯅꯤꯡꯕ꯭ꯔꯕ ꯄꯥꯏꯈꯣꯝꯕ ꯑꯁ ꯏꯆꯦ ꯑꯗꯨꯏ ꯅꯠꯇꯦꯕ ꯏꯆꯦꯅ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝ ꯍꯟꯕꯗꯨꯗ ꯃꯤꯡ ꯀꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯏꯆꯦ ꯀꯧꯕꯅꯤ ꯏꯆꯦ ꯂꯩꯅꯝꯕꯤ ꯇꯣ ꯀꯁꯨ ꯀꯧꯔꯦꯕ ꯑꯩꯅ ꯏꯆꯦ ꯂꯩꯅꯝꯕꯤ ꯀꯧꯔꯛꯀꯅꯣ ꯍꯥꯏꯅ ꯑꯗꯨꯗꯤ ꯀꯔꯤ ꯀꯧ ꯍꯥꯏꯅꯣ ꯏꯆꯦ ꯏꯍꯦ ꯑꯃꯨꯛꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯩꯅꯝꯕꯤ ꯍꯥꯏꯕ ꯃꯤꯡꯒꯧꯁꯦ ꯑꯁꯤꯈꯛ ꯀꯧ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯁꯤꯈꯛ ꯀꯧꯋꯣꯅ ꯍꯣꯏ ꯍꯣꯏ ꯀꯧꯔꯒꯦ ꯃꯊꯪꯗꯒꯤꯗꯤ ꯏꯆꯦ ꯂꯩꯅꯝꯕꯤ ꯑꯃꯨꯛꯀꯁꯨ ꯀꯧꯔꯦꯗꯣ ꯏꯆꯦ ꯂꯩꯅꯝꯕꯤ ꯍꯥꯏꯗꯅ ꯍꯣꯏ ꯁꯤ ꯂꯩꯔꯦ ꯁꯦꯜ ꯍꯥꯏꯕꯗꯣ ꯅꯪꯅ ꯄꯤꯔꯕꯅꯤꯅ ꯑꯩ ꯂꯧꯔꯦꯀꯣ ꯑꯗꯨ ꯄꯥꯏꯈꯣꯝꯕ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯦꯃꯤ ꯑꯩꯅꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯉꯥꯡꯕꯗ ꯏꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦꯕ ꯀꯔꯤꯒꯤꯅꯣ ꯉꯥꯡꯉꯤꯕꯣ ꯈꯨꯃꯨ ꯊꯣꯛꯇꯧꯔꯦ ꯅꯌꯨꯝ ꯄꯥꯜꯂꯣ ꯁꯤꯅꯤꯗꯅ ꯍꯥ ꯈꯨꯃꯨ ꯍꯥꯏꯕ ꯈꯨꯃꯨꯗꯤ ꯌꯦꯟꯗ ꯊꯣꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯃꯤꯗꯕꯨ ꯈꯨꯃꯨ ꯊꯣꯛꯅꯕ꯭ꯔꯅꯦ ꯀꯗꯥꯏꯅꯣ ꯈꯨꯃꯨ ꯊꯣꯛꯏꯕꯣ ꯑꯝꯇ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯥꯏꯈꯣꯝꯕ ꯂꯩꯅꯝꯕꯤꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ ꯍꯦ ꯑꯄꯪ ꯂꯩꯁꯥꯕꯤꯅ ꯈꯨꯃꯨ ꯊꯣꯛꯄ ꯍꯥꯏꯗꯤꯅꯦ ꯌꯥꯝ ꯂꯤꯔꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯌꯦꯟꯗꯧꯅ ꯈꯨꯝꯃꯤꯁꯤ ꯊꯣꯛꯂꯛꯇꯧ ꯅꯠꯇꯦ ꯑꯣ ꯑꯩꯗꯤ ꯀꯅꯥ ꯈꯪꯅꯤꯡꯉꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯉꯁꯥꯏ ꯌꯨꯝ ꯌꯧꯔꯝꯃꯅꯤ ꯍꯣꯏ ꯆꯠꯂꯣ ꯁꯣꯝꯗ ꯃꯦꯙꯥꯁꯨ ꯃꯆꯥꯅꯨꯄꯥ ꯄꯥꯏꯈꯣꯝ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯅꯥꯄꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯧꯄꯥ ꯅꯨꯄꯥ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯂꯩꯃ ꯃꯥꯒꯤ ꯎꯄꯨꯗꯒꯤ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯆꯥꯅꯨꯄꯥ ꯇꯣꯅꯥꯟꯕꯗꯣ ꯃꯥ ꯉꯥꯏꯔꯅꯨ ꯊꯦꯡꯈ꯭ꯔꯅꯤ ꯁꯤꯒꯤ ꯁꯦꯜꯁꯤꯗꯒꯤ ꯄꯤꯈ꯭ꯔꯣ ꯃꯣꯏꯒꯤꯗꯣ ꯑꯔꯦꯝꯕꯗꯣ ꯍꯟꯕꯤꯔꯛꯑꯣ ꯍꯣꯏ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯒ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯅꯪꯅ ꯄꯨꯊꯣꯔꯛꯂꯤꯕꯁꯤꯕꯣ ꯏꯃꯥꯒꯤ ꯂꯩꯃ ꯂꯪ ꯃꯐꯦꯜ ꯂꯩꯅꯕ ꯊꯝꯕꯅꯤ ꯏꯃꯥ ꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯅꯋꯥ ꯅꯨꯄꯥ ꯍꯜꯂꯛꯂꯒ ꯃꯥꯅ ꯄꯨꯔꯛꯄ ꯁꯦꯜꯗꯨꯅꯅꯦ ꯅꯪ ꯍꯦꯛ ꯂꯧꯁꯤꯜꯂꯣ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯐꯖꯅ ꯂꯩꯔꯝꯃꯨ ꯍꯣꯏ ꯏꯃꯥ ꯄꯥꯏꯈꯣꯝꯕ ꯃꯃꯥ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯍꯜꯂꯛꯂꯝꯃꯤ ꯀꯩꯅꯣ ꯄꯥꯏꯈꯣꯝꯕ ꯉꯁꯤꯗꯤ ꯂꯥꯡꯐꯥꯡ ꯆꯠꯇꯅ ꯂꯩꯊꯣꯛꯀꯅꯨ ꯊꯕꯛ ꯂꯣꯏꯕꯒ ꯁꯠꯍꯜꯂꯣ ꯍꯥꯏꯔꯒ ꯑꯁꯨꯛ ꯊꯦꯡꯅ ꯂꯩꯁꯤꯅ ꯏꯆꯦ ꯑꯩꯗꯣ ꯊꯕꯛꯅ ꯌꯥꯗꯗꯅ ꯈꯤꯇꯪ ꯃꯪꯂꯦꯝ ꯍꯣꯏꯗꯤ ꯀꯨꯏꯔꯦꯗ ꯍꯜꯂꯛꯈꯤꯕ ꯑꯗꯨꯒ ꯅꯪꯅ ꯊꯟꯇ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯕ ꯁꯅꯥ ꯀꯣꯟꯁꯪꯗꯨꯗ ꯁꯅꯥ ꯍꯨꯔꯥ ꯂꯩꯔꯣ ꯅꯪ ꯑꯁ ꯅꯠꯇꯦꯗ ꯏꯆꯦ ꯀꯥꯏꯗꯒꯤ ꯑꯩꯅ ꯁꯅꯥ ꯍꯨꯔꯥꯟꯕꯅꯣ ꯃꯤ ꯁꯣꯝꯗ ꯌꯥꯗꯅ ꯇꯧꯔꯤꯅꯤ ꯆꯨꯝꯃꯝꯃꯅꯤ ꯃꯪꯂꯦꯝ ꯍꯣꯏ ꯆꯤꯡꯂꯦꯝ ꯍꯣꯏꯅ ꯅꯪꯁꯦ ꯅꯨꯄꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯀꯣꯏꯔꯦ ꯍꯥꯏꯕꯗꯣ ꯏꯆꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯍꯥꯏꯕꯗꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨꯗ ꯀꯔꯤꯒꯤ ꯍꯥꯏꯔꯣꯏꯗꯧꯔꯤꯕ ꯍꯥꯏꯒꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯈꯨꯃꯨ ꯊꯣꯛꯄꯤꯗꯣ ꯃꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯆꯦꯁꯦ ꯍꯟꯖꯤꯟ ꯁꯨꯝ ꯍꯥꯏꯌꯦꯃꯤ ꯑꯩꯅ ꯉꯁꯥꯏ ꯌꯦꯡꯉꯕꯅꯤ ꯈꯨꯃꯨꯗꯤ ꯊꯣꯛꯍꯧꯗꯤ ꯀꯩꯁꯨ ꯊꯣꯛꯑꯣꯏ ꯄꯪꯉꯤ ꯈꯨꯄꯪꯗꯨꯒ ꯅꯨꯄꯤ ꯑꯔꯤꯕꯒꯁꯨ ꯀꯣꯏꯔꯤ ꯑꯗꯨꯁꯨ ꯅꯃꯥꯒꯨꯝꯕꯤ ꯏꯆꯦ ꯑꯩꯈꯣꯏ ꯏꯃꯥꯅꯗꯤ ꯐꯅꯌꯥꯝ ꯍꯅꯤꯗ ꯈꯪꯉꯦ ꯌꯥꯔꯦ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯍꯧꯖꯤꯛ ꯂꯧꯗ꯭ꯔꯤꯉꯩꯗꯒꯤ ꯃꯤꯆꯪꯁꯨ ꯌꯥꯝ ꯆꯪꯂꯕꯁꯤꯅꯗꯤ ꯍꯌꯦꯡ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗꯗꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯅꯪꯕꯣ ꯏꯆꯦ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯔꯨꯅꯨ ꯃꯥꯅ ꯍꯥꯏꯔꯤꯅꯦ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅꯤ luhongla matungdane man haibdi ilu haidana nangi waduna takpadi nungairakhidorine akhoi mungse nangnaga nupi thiradi nungaiduini kaino iche paikhomba iche nangi adha morama manasakto yingingde khara thunane imne sangkhru chalo osing bhai bisi sawine akhoi se sidi sarok tringai sida chakjarage aida paikhomba si pangira chamira khangdaba amuk tawrami masidani mamaga masega he thawai wari basi Chandramukhi masanpi lainambida mahupuba wamayama kamsilami imagi lainambia imana haribu wasya nangonda insinbadi nate adubu imana haribu wasya isagi phananabanine ima aina phaniyam silasi haidana giri taklabani paikhombada ado mado sikhang khangdana yadi mase mayum pandri phau ma yum palu haidana muktana dum layeba adunadi yaroibo imagi lainambinak Madi inkalakpa pakhangni aduga nangdi chahini phusu dawrabani adunane nang nasana wakhal tajaw ima ayengage pathang unabadadi namai pairagane matung inakradawni aduni nupi haisidi adum ngamgadabani
ꯑꯗꯨꯗꯇ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏꯗꯧꯔꯤꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯏꯃꯥꯅ ꯈꯜꯂꯤꯕ ꯄꯨꯝꯕꯗꯣ ꯅꯆꯥ ꯑꯩꯅ ꯈꯪꯏ, ꯑꯗꯨꯅ ꯏꯃꯥꯅ ꯄꯥꯝꯕꯗꯣ ꯅꯆꯥ ꯑꯩꯅꯁꯨ ꯈꯪꯅ ꯆꯠꯀꯅꯤ꯫ ꯑꯗꯨꯅꯤꯗꯅ ꯆꯟꯗ꯭ꯔꯃꯨꯈꯤ ꯑꯩꯒꯤ ꯏꯆꯥꯗꯤ꯫ ꯏꯃꯥ ꯄꯦꯜꯂꯦ, ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯈꯪꯂꯝꯕꯁꯤ ꯏꯃꯥ ꯄꯦꯜꯂꯦ ꯏꯕꯦꯝꯃ꯫ ꯂꯩꯃ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯑꯄꯪꯕ ꯃꯇꯧ ꯑꯗꯨꯕꯨ ꯄꯦꯟꯗꯅ ꯍꯥꯏꯖꯔꯤ ꯃꯃꯥ ꯃꯦꯙꯥꯗ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯏꯈꯣꯝꯕꯁꯦ ꯄꯪꯃꯟ ꯂꯥꯛꯃꯟꯈ꯭ꯔꯦ, ꯃꯁꯤꯅ ꯍꯌꯦꯡ ꯅꯨꯄꯤ ꯊꯤꯔꯒ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ? ꯈꯪꯗꯦ, ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯏꯃꯥꯒꯤ ꯂꯩꯃ꯫ ꯍꯟꯗꯛꯇꯤ ꯃꯁꯤꯅꯦ ꯌꯥꯝ ꯇꯣꯏꯅ ꯎꯡꯉꯤ, ꯀꯔꯤꯕꯨ ꯇꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯍꯪꯉꯨꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯍꯦꯛꯇ ꯑꯃꯨꯛ ꯍꯥꯏ꯫ ꯅꯠꯇꯦ, ꯃꯥꯒꯤꯁꯤꯕꯨ ꯅꯨꯄꯤꯒ ꯈꯠꯅꯔꯤꯕ ꯖꯥꯠ ꯂꯩꯃꯦ꯫ ꯈꯠꯅꯔꯝꯃꯣꯏꯗ ꯏꯃꯥ, ꯅꯨꯄꯤꯒꯗꯤ ꯃꯥꯅ ꯈꯪꯅꯩ ꯍꯥꯏꯕ ꯅꯨꯄꯤꯗꯨꯗꯤ ꯑꯔꯤꯕꯤꯅꯤ, ꯃꯥ ꯄꯣꯛꯄ ꯐꯥꯎ ꯌꯥꯅꯤ, ꯑꯗꯨꯅꯗꯤ ꯀꯩꯁꯨ ꯈꯠꯅꯕ ꯍꯧꯔꯝꯃꯣꯏꯕ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯣꯏꯖꯥꯠꯅꯣ ꯃꯥꯅ ꯃꯪꯉꯤꯁꯤꯅ? ꯑꯗꯨ ꯈꯪꯉꯗꯤ ꯏꯃꯥ ꯑꯩ ꯂꯥꯏ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ? ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄꯥꯏꯈꯣꯝꯕꯒꯤ ꯃꯇꯥꯎ ꯃꯪꯂꯦꯝꯗꯨ ꯄꯥꯏꯈꯣꯝꯕꯕꯨ ꯀꯣꯏꯔꯨꯁꯦ ꯍꯥꯏꯗꯅ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯆꯦ, ꯏꯇꯥꯎ ꯄꯥꯏꯈꯣꯝꯕ ꯂꯩꯈꯤꯕ꯭ꯔꯣ? ꯃꯪꯂꯦꯝ, ꯅꯇꯥꯎꯗꯤ ꯀꯨꯏꯔꯤꯅꯦ ꯊꯣꯛꯈꯤꯕ, ꯅꯪꯒ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯅꯤꯁꯨ ꯍꯥꯏꯔꯝꯕꯅꯤ ꯏꯆꯦꯗ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ? ꯑꯩꯅ ꯀꯣꯏꯔꯨꯁꯦ ꯍꯥꯏꯕꯗꯤ ꯅꯨꯡꯊꯤꯜꯗꯅꯤ, ꯑꯗꯨꯒ ꯃꯥꯅ ꯉꯟꯇꯥ ꯆꯠꯈ꯭ꯔꯤꯗꯨꯅ ꯀꯔꯤꯒꯤ? ꯑꯩꯅ ꯍꯧꯕ ꯂꯥꯛꯀꯦꯁꯨ ꯍꯥꯏꯈꯤꯕꯅꯤ ꯃꯉꯣꯟꯗ꯫ ꯃꯦꯙꯥ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯃꯪꯂꯦꯝꯗ ꯍꯪꯂꯛꯏ꯫ ꯃꯪꯂꯦꯝ, ꯏꯟꯗꯣꯟ ꯋꯥ ꯑꯝꯇ ꯍꯪꯒꯦ, ꯅꯪ ꯁꯦꯡꯅꯗꯤ ꯈꯨꯝꯃꯨꯀꯣ꯫ ꯀꯔꯤ ꯋꯥꯅꯣ ꯏꯟꯗꯣꯟ, ꯅꯆꯥ ꯈꯨꯝꯒꯦ? ꯌꯥꯝꯅ ꯂꯨꯕ ꯋꯥꯗꯤ ꯅꯠꯇꯦꯗ꯫ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯔꯤꯕ? ꯃꯃꯥ ꯃꯄꯥꯅ ꯀꯝꯗꯧꯕ ꯖꯥꯠꯅꯣ? ꯃꯪꯂꯦꯝ, ꯅꯪ ꯈꯪꯅꯕꯗꯤ ꯏꯟꯗꯣꯟꯗ ꯍꯥꯏꯌꯨꯗꯅ꯫ ꯏꯟꯗꯣꯟ, ꯑꯩꯈꯣꯏꯅ ꯈꯪꯕꯗꯗꯤ ꯑꯩꯈꯣꯏꯅ ꯁꯅꯥ ꯁꯥꯔꯤꯕ ꯈꯨꯜ ꯑꯗꯨꯃꯛꯇꯒꯤꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯉꯣꯟꯗꯒꯤ ꯆꯍꯤ ꯎꯗꯒ ꯍꯟꯕ ꯑꯃ ꯈꯪꯅꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯏꯇꯥꯎ ꯄꯥꯏꯈꯣꯝꯕꯗ ꯆꯦꯜꯂꯁꯦ ꯍꯥꯏꯕꯁꯨ ꯀꯨꯏꯔꯦ, ꯑꯗꯨꯗ ꯏꯇꯥꯎ ꯄꯥꯏꯈꯣꯝꯕꯅ ꯏꯆꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯐꯥꯎ ꯃꯥ ꯅꯨꯄꯤ ꯊꯤꯈꯤꯔꯣꯏ ꯍꯥꯏꯗꯅ ꯂꯩꯕꯅꯤ꯫ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯔꯤꯗꯤ ꯏꯟꯗꯣꯟ ꯑꯩꯗꯤ ꯈꯪꯗ꯭ꯔꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯅꯨꯄꯤꯗꯣ ꯐꯗꯧ ꯃꯥꯟꯗꯦ ꯀꯣꯏꯔꯨꯅꯨꯅ ꯍꯦꯛ ꯍꯥꯏꯕꯒꯤ ꯃꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯨ ꯑꯩꯈꯣꯏꯗ ꯁꯤꯠ ꯅꯥꯟꯅ ꯇꯝꯊꯣꯛꯇꯤ ꯏꯇꯥꯎ ꯄꯥꯏꯈꯣꯝꯕꯅ ꯏꯟꯗꯣꯟ꯫ ꯑꯣ, ꯌꯥꯔꯦ ꯁꯤꯕꯨ ꯈꯪꯂꯗꯤ꯫ ꯏꯇꯥꯎ ꯄꯥꯏꯈꯣꯝꯕꯁꯨ ꯂꯩꯔꯝꯗ꯭ꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯏꯟꯗꯣꯟ꯫ ꯏꯆꯦ, ꯍꯣꯏ, ꯏꯟꯗꯣꯟꯅ ꯈꯪꯗꯕ ꯍꯪꯕꯗꯅꯦ ꯏꯁꯥꯅ ꯍꯥꯏꯔꯝꯕꯒꯤꯁꯨ ꯏꯟꯗꯣꯟ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯪꯂꯦꯝꯅ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯂꯩꯃ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯁꯣꯏꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯣ ꯅꯨꯄꯤ ꯆꯦꯜꯂꯛꯄ꯫ ꯑꯩꯗꯤꯅꯦ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏꯀꯣ꯫ ꯏꯃꯥꯔ ꯏꯆꯜꯂꯁꯨ ꯈꯪꯉꯣꯏ, ꯃꯤꯡꯒꯧ ꯊꯥꯒꯧ ꯑꯃꯁꯨ ꯀꯧꯐꯝ ꯏꯈꯪ ꯈꯪꯉꯣꯏꯕ꯫ ꯏꯃꯥ, ꯅꯪꯅ ꯃꯉꯣꯟꯗ ꯍꯦꯟꯗꯣꯏꯁꯦ ꯆꯍꯤ 4-5 ꯈꯛꯇ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯩ, ꯏꯃꯥꯒꯤ ꯂꯩꯃ, ꯏꯃꯥꯁꯨꯅꯦ ꯋꯥꯈꯜ ꯇꯥꯗꯦꯀꯣ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒꯨꯝꯕ ꯃꯌꯨꯝꯁꯤꯒꯤ ꯃꯧꯅꯦ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯄꯗ ꯏꯃꯥꯅ ꯇꯧꯗꯣꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯦ? ꯏꯃꯥ, ꯑꯩꯗꯤ ꯇꯣꯉꯥꯟ ꯆꯥꯅꯤꯀꯣ, ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯤꯅ ꯌꯥꯝ ꯍꯥꯏꯅꯕꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯂꯩꯅꯝꯕꯤꯕꯨ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯒ ꯃꯆꯦꯒꯗꯤ ꯃꯈꯣꯡ ꯁꯥꯅ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯝꯃꯤ꯫ ꯂꯩꯅꯝꯕꯤꯁꯨ ꯂꯤꯔꯕ ꯑꯣꯏꯕꯅ ꯆꯦꯟꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯗꯨ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯁꯤꯡꯗꯨ ꯂꯩꯅꯝꯕꯤꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯌꯦꯡꯒꯗꯕꯒꯤ ꯃꯥꯒꯤ ꯁꯪꯕꯜ ꯋꯥꯡꯃꯗ ꯂꯦꯞꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃ ꯃꯃꯥ ꯃꯦꯙꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯃꯧ ꯑꯅꯧꯕꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ, ꯃꯇꯝꯁꯤ ꯌꯧꯔꯛꯂꯕꯁꯤ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯏꯃꯥꯁꯨ ꯈꯪꯗꯦꯅꯤ ꯏꯃꯥꯒꯤ ꯂꯩꯃ꯫ ꯑꯩꯈꯣꯏꯅ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯛꯄ ꯃꯇꯝ, ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯁꯦ ꯃꯤ ꯀꯅꯥꯝꯇ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯗ ꯍꯧꯒꯠꯂꯅꯤ꯫ ꯏꯀꯨ ꯏꯅꯦꯝꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯁꯨꯃꯥꯡ ꯊꯦꯂꯣꯡꯁꯦ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯀꯅꯤ, ꯑꯗꯨꯒ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗꯣꯏꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯑꯅꯧꯕꯤꯁꯤꯗꯤ ꯅꯨꯃꯤꯠꯅ ꯋꯥꯇꯣꯜꯂꯣꯝꯅ ꯐꯥꯎꯕ ꯌꯥꯍꯧꯅꯗ꯭ꯔꯦꯅꯦ꯫ ꯏꯃꯥ, ꯍꯧꯒꯠꯂꯛꯂ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯅꯧꯕꯤ ꯏꯃꯥꯁꯤ꯫ ꯂꯩꯅꯝꯕꯤ ꯍꯀꯥꯝ ꯋꯥ ꯆꯜꯂꯗꯨꯅ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯧ ꯑꯅꯧꯕꯤꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯌꯦꯡꯒꯅꯤ ꯍꯥꯏꯗꯅ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯅꯣꯛꯅꯔꯝꯃꯤ꯫ ꯂꯩꯅꯝꯕꯤ ꯃꯀꯣꯛꯇꯨ ꯍꯤꯡꯆꯥꯕꯤꯗꯧꯅ ꯒ꯭ꯔꯣ ꯒ꯭ꯔꯣ ꯈꯣꯠꯂꯒ ꯍꯀꯥꯝꯗꯨꯁꯨ ꯆꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯃꯥꯡꯗꯨꯗ ꯌꯦꯡꯂꯒ꯫ ꯍꯧꯖꯤꯛꯐꯥꯎ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗ꯭ꯔꯤꯕꯁꯤꯅ ꯀꯅꯥꯅ ꯊꯥꯅꯤ ꯍꯥꯏꯗꯅ ꯉꯥꯏꯔꯤꯕ ꯖꯥꯠꯅꯣ? ꯃꯃꯤꯠ ꯊꯛ ꯌꯦꯡꯅꯩ ꯂꯩꯃ ꯑꯃꯗꯤ ꯃꯦꯙꯥ꯫ ꯃꯧ ꯑꯅꯧꯕꯤꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ ꯂꯩꯅꯝꯕꯤꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ꯫ ꯂꯩꯅꯝꯕꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ꯫ ꯅꯠꯇꯦꯗ, ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯅꯥꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯒꯦ ꯍꯥꯏꯕꯅꯤꯗ, ꯉꯁꯤꯗꯤ ꯁꯨꯛꯊꯥꯟ ꯊꯥꯟꯗ꯭ꯔꯤꯕꯁꯦ꯫ ꯂꯩꯃꯅ ꯑꯩꯅ ꯊꯥꯜꯂꯤ, ꯀꯩꯗꯧꯔꯦ ꯂꯩꯅꯝꯕꯤ? ꯅꯍꯥꯟꯈꯩ ꯏꯅꯝꯃꯅ ꯊꯥꯜꯂꯗꯤ ꯉꯁꯤꯁꯨ ꯊꯥꯟꯕꯗꯤ ꯀꯩꯗꯧꯔꯕ, ꯑꯩ ꯑꯃ ꯉꯥꯏꯔꯝꯗ꯭ꯔꯁꯨ? ꯂꯩꯃꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯏ꯫
ꯃꯧ ꯂꯥꯛꯂꯕꯗꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕꯁꯦ ꯃꯧꯗꯨꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯗꯣꯏꯅꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯑꯔꯤꯕꯤ ꯍꯣꯏꯗꯤ ꯈꯪꯕꯤꯔꯛꯇ꯭ꯔꯕꯣ ꯀꯔꯤ ꯑꯩꯕꯨ ꯏꯆꯟ ꯑꯔꯤꯕꯤ ꯀꯥꯏꯗꯤ ꯀꯩꯅꯣ ꯍꯥ ꯉꯔꯥꯡꯒꯤ ꯉꯈꯥ ꯅꯪꯅ ꯑꯩꯕꯨ ꯑꯔꯤꯕꯤ ꯍꯥꯏꯕ ꯅꯠꯇꯤꯛꯂꯣ ꯍꯥ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯁꯤ ꯐꯥꯎꯕ ꯍꯥꯏꯃꯟꯗ꯭ꯔꯕꯅꯤ ꯈꯪꯅꯕ꯭ꯔꯥ ꯀꯔꯤꯒꯤꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯒ ꯅꯌꯨꯝ ꯄꯥꯜꯂꯛꯂꯕꯁꯤ ꯐꯥꯎꯕ ꯃꯧ ꯑꯅꯧꯕꯤꯅ ꯀꯔꯤ ꯇꯧꯒꯅꯤ ꯈꯣꯠꯀꯅꯤ ꯈꯪꯗ꯭ꯔꯗꯤ ꯍꯥꯏꯕ ꯇꯥꯕꯅꯤ ꯃꯁꯥꯅ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝ ꯍꯩꯔꯦꯗ ꯏꯅꯝꯃ ꯁꯥꯕꯤ ꯍꯣꯏꯗꯤ ꯑꯩꯁꯦ ꯃꯧ ꯑꯅꯧꯕꯤꯅꯤ ꯁꯥꯗꯅ ꯌꯥꯍꯧꯒꯁꯦ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯄꯨꯝꯕꯁꯦ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯨ ꯁꯤꯅꯦꯕ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯧ ꯑꯅꯧꯕꯤ ꯍꯥꯏꯕꯁꯤꯗꯤ ꯅꯧꯔꯤꯉꯩ ꯃꯇꯝ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯌꯥꯍꯧ ꯉꯟꯕ ꯇꯥꯔꯦ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦ ꯉꯝꯖꯗ꯭ꯔꯦ ꯑꯩꯅ ꯌꯨꯝꯁꯤ ꯂꯥꯛꯂꯤꯕꯁꯤꯕꯨ ꯌꯥꯍꯧ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯊꯕꯛ ꯇꯧꯅꯕ꯭ꯔꯣ ꯃꯦꯙꯥ ꯉꯁꯥꯏꯈꯩ ꯇꯨꯃꯤ ꯂꯩꯔꯝꯕꯗꯨ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ ꯃꯧ ꯑꯅꯧꯕꯤ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝ ꯈꯔꯗꯤ ꯉꯟꯅ ꯍꯧꯒꯠꯇꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡꯁꯦ ꯋꯥꯏꯁꯤꯠ ꯋꯥꯏꯁꯦꯡꯒꯅꯤ ꯑꯗꯨꯒ ꯁꯤꯠ ꯅꯥꯟꯅ ꯋꯥꯏ ꯇꯩꯊꯣꯛꯀꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯆꯠꯅꯕꯤꯅꯤ ꯃꯃꯥꯡꯊꯛꯇꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅꯅꯦ ꯆꯠꯅꯔꯛꯄ ꯆꯠꯅꯕꯤ ꯑꯣꯏꯔꯕꯁꯨ ꯃꯧꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯄ ꯊꯕꯛꯀꯨꯝꯕ ꯂꯣꯏꯁꯤꯟꯕ ꯑꯩꯗꯤ ꯉꯝꯃꯣꯏ ꯌꯨꯝꯗꯁꯨ ꯇꯧꯖꯔꯛꯇꯦ ꯋꯥꯍꯩꯅ ꯍꯥꯏꯕꯗ ꯃꯧ ꯑꯅꯧꯕꯤꯗ ꯅꯃꯥ ꯊꯣꯡꯂꯕꯁꯨ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤꯅꯦ ꯃꯧ ꯌꯥꯔꯦ ꯏꯃꯥ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯈꯤꯠ ꯉꯔꯥꯡꯗ ꯂꯥꯛꯏꯕ ꯑꯩꯕꯨ ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯅꯤ ꯆꯪꯗꯅ ꯂꯥꯛꯅꯗꯣꯏ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯈꯪꯉꯤꯕ ꯅꯣꯏ ꯃꯉꯣꯟꯗ ꯇꯥꯛꯊꯣꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯦꯠ ꯂꯥꯎꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯩꯅꯝꯕꯤ ꯂꯩꯃ ꯂꯩꯁꯥꯕꯤ ꯑꯣꯏꯖꯔꯕꯁꯨ ꯃꯤꯅ ꯄꯥꯛꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯅ ꯃꯥꯁꯨ ꯍꯥꯏꯔꯛꯏ ꯊꯕꯛ ꯇꯧꯕ ꯇꯜꯂꯗꯤ ꯀꯔꯤꯒꯤ ꯅꯌꯨꯝ ꯄꯥꯜꯂꯛꯏ ꯅꯌꯨꯝ ꯄꯥꯜꯂꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯆꯥꯕ ꯅꯅꯤꯡ ꯇꯧꯗꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯂꯩꯅꯝꯕꯤ ꯃꯥꯁꯨ ꯈꯨꯝꯂꯛꯏ ꯏꯃꯨꯡꯗꯒꯤ ꯌꯨꯝꯗ ꯇꯨꯝꯗꯅ ꯆꯥꯗꯅ ꯏꯅꯤꯡ ꯇꯧꯕꯗꯣ ꯄꯦꯜꯂꯗꯅ ꯌꯨꯝ ꯄꯥꯟꯖꯔꯛꯏꯕꯅꯦ ꯑꯩꯒꯤꯁꯦ ꯏꯕꯦꯝꯃ ꯍꯣꯏꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯁꯤꯟꯈꯤꯗꯧꯔꯤꯒꯦ ꯑꯩꯁꯦ ꯍꯦ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯅꯪꯅ ꯑꯩꯕꯨ ꯇꯥꯟꯕ ꯅꯠꯇꯦ ꯌꯨꯝꯁꯦ ꯑꯩꯒꯤ ꯄꯣꯛꯐꯝ ꯑꯩꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯂꯩꯕꯗꯅꯦ ꯀꯅꯥ ꯊꯤꯡꯗꯣꯏꯕ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯣꯔꯦ ꯈꯟꯗꯅ ꯅꯃꯥ ꯅꯆꯥ ꯆꯪꯗꯅ ꯏꯄ꯭ꯋꯥꯁꯦ ꯐꯥꯕꯤꯔꯒ ꯍꯧꯖꯤꯛꯇ ꯑꯐꯥ ꯑꯣꯔꯤꯡ ꯁꯥꯗꯅꯁꯨ ꯇꯧꯔꯤ ꯉꯥꯡꯖ ꯁꯥꯏꯁꯦ ꯀꯔꯤ ꯏꯃꯥ ꯏꯆꯥꯅ ꯀꯗꯥꯏ ꯅꯨꯄꯥ ꯐꯥꯔꯤꯕ ꯄꯥꯏꯈꯣꯝꯕ ꯃꯤꯅ ꯁꯨꯛ ꯂꯥꯛꯇꯅ ꯋꯥ ꯉꯥꯡꯉꯛꯏꯕꯁꯦ ꯈꯨꯝꯃꯨ ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯂꯥꯛꯇ꯭ꯔꯤꯕꯣ ꯁꯤꯕꯣ ꯀꯔꯤꯅꯣ ꯑꯩꯅ ꯈꯨꯝꯗꯣꯏꯁꯤꯕꯣ ꯏꯃꯥꯒ ꯏꯆꯦꯒꯅ ꯑꯆꯨꯝꯕ ꯉꯥꯛꯇ ꯉꯥꯡꯉꯛꯑꯒ ꯀꯔꯤ ꯑꯆꯨꯝꯕ ꯉꯥꯡꯂꯤꯕ ꯅꯃꯥꯒ ꯅꯆꯦꯒꯅ ꯃꯣꯏꯅ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤꯁꯦ ꯅꯪ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ ꯇꯥꯏꯌꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯇꯥꯏꯌꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦꯅꯦ ꯑꯁꯨꯛ ꯄꯪꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯈꯔ ꯇꯣꯏꯅ ꯆꯠꯇ꯭ꯔꯕꯗꯤ ꯂꯩꯃ ꯂꯩꯅꯝꯕꯤꯕꯨ ꯉꯥꯏꯔꯨꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨꯃ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯧ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯐꯝꯒ ꯂꯩꯇꯗ ꯇꯧꯔꯤꯁꯦ ꯃꯧ ꯂꯥꯛꯇ꯭ꯔꯤꯉꯩꯗꯁꯨ ꯆꯥꯛ ꯊꯣꯡꯉꯦ ꯑꯩꯅ ꯃꯧ ꯂꯥꯛꯑꯁꯨ ꯆꯥꯛ ꯊꯣꯡꯉꯦ ꯑꯩꯅ ꯈꯦꯠꯅꯕ ꯂꯩꯇꯦꯗ ꯉꯁꯥꯏ ꯑꯌꯨꯛꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕꯒꯤ ꯂꯥꯎꯅꯈꯤꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯆꯥꯛ ꯆꯥꯕꯒꯤ ꯂꯥꯎꯅꯕ ꯈꯪꯂꯤꯕ ꯃꯁꯤꯒꯤ ꯃꯧ ꯈꯨꯃꯨꯊꯣꯛꯄꯤꯁꯦ ꯑꯩ ꯂꯥꯛꯅꯒꯦꯕ ꯃꯥꯅ ꯉꯝꯕ ꯃꯇꯥꯡꯗꯅ ꯃꯥꯅ ꯉꯝꯕ ꯑꯩꯅ ꯉꯝꯕ ꯃꯇꯥꯡꯗꯅ ꯑꯩꯅ ꯉꯝꯕ ꯉꯁꯥꯏꯁꯨ ꯃꯥꯅ ꯉꯝꯗꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯈꯤꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯉꯝꯗꯅ ꯆꯥꯛ ꯈꯤꯇꯪ ꯊꯤꯒꯦꯕ ꯃꯧ ꯑꯅꯧꯕꯤꯗꯤ ꯏꯀꯥꯏꯗꯅ ꯆꯥꯛꯁꯨ ꯌꯥꯝ ꯆꯥꯅꯗꯕꯅꯤ ꯂꯦꯝꯃꯁꯨ ꯄꯥꯝꯃꯨꯏ ꯑꯣꯛꯇ꯭ꯔꯒ ꯍꯥꯞꯄꯒ ꯂꯣꯏꯔꯦꯗ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯃꯅ ꯂꯩꯅꯝꯕꯤꯒꯤ ꯆꯥꯛ ꯑꯗꯨ ꯄꯨꯈꯝ ꯇꯪꯈꯥꯏ ꯈꯛꯇꯃꯛ ꯊꯤꯔꯝꯃꯤ ꯆꯥꯛ ꯊꯤꯕ ꯂꯣꯏꯕꯒ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ ꯏꯃꯥꯎ ꯆꯥꯛ ꯆꯥꯔꯁꯦ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯒꯦ ꯃꯧꯄꯥ ꯄꯥꯏꯈꯣꯝꯕꯒꯤ ꯀꯥꯒꯤ ꯃꯄꯥꯗ ꯂꯦꯞꯂꯒ ꯑꯃꯨꯛ ꯂꯥꯎꯔꯛꯏ ꯄꯥꯏꯈꯣꯝꯕ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯎꯗꯅ ꯀꯩꯗꯧꯔꯤꯒꯦ ꯀꯥ ꯃꯅꯨꯡꯗꯨꯗ ꯉꯁꯥꯏꯗꯒꯤꯕꯣ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯁꯨ ꯌꯦꯡꯅꯤꯡꯗꯦ ꯂꯥꯏꯃ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯀꯥ ꯃꯅꯨꯡꯗ ꯁꯨꯔꯨ ꯂꯩꯁꯤꯟꯗ ꯂꯩꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯅꯧꯕꯤꯅ ꯀꯔꯤ ꯑꯍꯥꯎ ꯄꯤꯖꯔꯒ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯤꯅꯣ ꯂꯥꯎ ꯆꯥꯛ ꯆꯥꯔꯁꯤ ꯅꯪꯒꯤ ꯅꯨꯄꯤ ꯈꯨꯃꯨꯊꯣꯛꯄꯤ ꯑꯅꯧꯕꯤꯗꯨꯁꯨꯅꯦ ꯀꯧꯔꯛꯑꯣ ꯆꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯏꯃꯥꯒ ꯏꯆꯦꯒꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯃꯆꯤꯟ ꯃꯦꯜꯂꯤ ꯂꯩꯅꯝꯕꯤꯅ ꯍꯦ ꯑꯄꯪꯖꯥꯎ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯇꯧꯔꯤ ꯋꯥꯗꯨꯕꯣ ꯅꯆꯦ ꯉꯥꯈꯥꯁꯤꯅ ꯍꯩꯄꯥ ꯁꯥꯔꯒ ꯆꯕꯦꯡ ꯉꯥꯡꯉꯛꯅꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯗ꯭ꯔꯣ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯁꯨ ꯀꯧꯔꯝꯃꯤ ꯈꯨꯀꯧꯗꯨ ꯎꯔꯕ ꯏꯆꯦꯅ ꯉꯥꯡꯕꯕꯨ ꯀꯩꯗꯧꯋꯤꯒꯦ ꯄꯥꯠꯄ꯭ꯔꯣ ꯍꯦ ꯑꯄꯪꯖꯥꯎ ꯃꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯑꯁꯨꯛ ꯄꯪꯕꯁꯤꯕꯣ ꯌꯥꯔꯁꯦ ꯌꯥꯝ ꯉꯥꯡꯍꯟ ꯉꯔꯥꯡꯗꯒꯤ ꯅꯪꯅ ꯄꯪꯉꯦ ꯍꯥꯏꯃꯟꯗꯅ ꯑꯩꯁꯦ ꯕꯨꯗꯨ ꯆꯨꯔꯦ ꯐꯔꯦ ꯀꯩꯅꯣ ꯕꯨꯗꯨꯕꯨ ꯑꯣꯏꯔꯛꯂꯗꯤ ꯑꯩꯅ ꯍꯥꯏꯔꯤꯉꯩꯁꯨ ꯌꯥꯔꯅꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯁꯤ ꯃꯣꯏ ꯃꯃꯥ ꯃꯆꯥꯅꯅꯦ ꯂꯣꯏ ꯆꯥꯊꯣꯛꯑꯝꯃꯅꯤ ꯑꯍꯥꯎꯕꯈꯩ ꯍꯣꯏ ꯆꯪꯉꯝꯃꯨ ꯅꯪ ꯍꯥꯟꯅ ꯑꯩꯗꯤ ꯏꯪꯈꯣꯜꯗꯒꯤ ꯀꯣꯠꯄ ꯌꯥꯕ ꯃꯅꯥ ꯃꯁꯤꯡ ꯈꯤꯇ ꯍꯦꯛꯂꯛꯈꯤꯒꯦ ꯍꯣꯏ ꯂꯩꯅꯝꯕꯤ ꯃꯥꯒꯤ ꯄꯨꯈꯝ ꯃꯄꯥꯗ ꯐꯝꯊꯔꯛꯂꯒ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ
ꯏ ꯀꯩꯅꯣ ꯑꯩꯒꯤ ꯆꯥꯛꯁꯤꯗꯤ ꯈꯖꯤꯛ ꯈꯛꯇ ꯃꯦꯙꯥꯅ ꯃꯧ ꯆꯥꯛꯇꯣ ꯌꯥꯝꯃꯜꯂꯦ ꯍꯥꯏꯔꯤꯕꯔꯣ ꯈꯔꯒ ꯂꯧꯁꯤꯟꯈꯣꯔꯣ ꯆꯥꯛꯁꯤ ꯌꯥꯝꯗꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯧꯁꯤꯟꯈꯣ ꯍꯥꯏꯕ ꯅꯠꯇꯦ ꯂꯩꯃꯅ ꯃꯧ ꯑꯅꯧꯕꯤꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯅꯗꯕꯗꯥꯏꯅꯦ ꯑꯩꯅ ꯆꯥꯛ ꯆꯥꯕꯗ ꯏꯅꯝꯃꯅ ꯄꯥꯟꯅꯕꯤꯌꯨ ꯍꯥꯏꯗꯦ ꯃꯤꯅ ꯊꯕꯛ ꯇꯧꯕꯗ ꯄꯥꯟꯅꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯈꯪꯂꯕ꯭ꯔꯥ ꯈꯨꯃꯨ ꯊꯣꯛꯄꯤ ꯃꯧ ꯑꯅꯧꯕꯤ ꯆꯥꯛꯇꯣ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯅꯤꯡꯉꯗꯤꯅꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯊꯧꯗꯣ ꯇꯧ ꯏꯅꯝꯃꯒꯤ ꯋꯥꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯅꯤꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯁꯤꯅꯤꯅꯦ ꯃꯤꯅꯥꯏꯗꯧꯅ ꯑꯩꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯅꯪꯅ ꯂꯣꯏ ꯇꯧ ꯍꯥꯏꯈꯤꯕ꯭ꯔꯥ ꯍꯥ ꯃꯤꯅꯥꯏꯗꯧꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯥꯏ ꯊꯥꯎꯃꯩꯁꯨ ꯅꯪꯅ ꯊꯥꯟꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯅꯪꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯥꯛꯁꯤꯗꯁꯨ ꯊꯣꯡꯒꯠꯂꯝꯃꯨ ꯍꯥꯏꯕꯅꯤꯗ ꯑꯣ ꯌꯥꯝ ꯄꯥꯎꯇꯛꯅꯕꯒꯤ ꯋꯥꯅꯤꯅꯦ ꯏꯅꯝꯃꯒꯤꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯥꯛꯀ ꯆꯥꯔꯣꯏꯗꯝꯇ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯄꯨꯈꯝ ꯃꯄꯥꯟꯗ ꯐꯝꯊꯔꯝꯕꯗꯨ ꯆꯥꯛ ꯄꯨꯈꯝꯗꯨ ꯈꯪꯏꯟ ꯏꯟꯊꯣꯔꯛꯂꯒ ꯍꯧꯒꯠꯈꯤꯔꯝꯃꯤ ꯅꯪꯅꯒ ꯁꯥꯎꯗꯅ ꯇꯧꯖꯩꯗꯨꯕꯨ ꯅꯪꯒꯤꯕꯨ ꯃꯤꯅꯥꯏ ꯃꯤꯁꯦꯟꯒ ꯎꯠꯂꯛꯄ꯭ꯔꯣ ꯍꯥ ꯏꯃꯥꯒꯤ ꯂꯩꯃ ꯌꯥꯔꯦ ꯇꯣꯛꯑꯣꯅꯤ ꯅꯪꯕꯨ ꯃꯥꯟꯅꯧꯔꯅꯨ ꯅꯆꯟꯒ ꯏꯃꯥ ꯀꯔꯤꯒꯤ ꯃꯥꯟꯅꯗꯕꯅꯣ ꯑꯩꯅ ꯏꯆꯟ ꯏꯆꯥꯗꯅ ꯁꯨꯝ ꯍꯜꯂꯕꯗꯤ ꯃꯥꯅ ꯏꯊꯛ ꯁꯨꯝ ꯀꯥꯔꯛꯇꯣꯏꯅꯤ ꯍꯣꯏꯅꯦ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯇꯥꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯅꯤꯅꯦ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯏꯃꯥ ꯁꯤꯗ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯏꯃꯥꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯤ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯅꯨꯄꯥꯁꯨ ꯆꯪꯉꯛꯏ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯅꯝꯕꯤꯅ ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯒ ꯂꯩꯔꯝꯗꯕꯁꯤꯗ ꯍꯪꯂꯛꯏ ꯃꯆꯦꯗ ꯆꯦ ꯂꯩꯅꯝꯕꯤꯗꯤ ꯆꯥꯛ ꯇꯣꯛꯈ꯭ꯔꯕꯣ ꯇꯣꯛꯇꯦ ꯆꯥꯛꯀ ꯆꯥꯈꯤꯗꯦ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯑꯣ ꯃꯃꯥ ꯃꯦꯙꯥꯅ ꯍꯪꯗ ꯂꯩꯔꯅꯨꯅꯦ ꯅꯪꯁꯨ ꯆꯥꯛꯇꯣ ꯆꯥꯊꯣꯛ ꯍꯣꯏ ꯕꯦꯝꯃ ꯆꯥꯗꯧ ꯂꯩꯔꯦ ꯆꯥꯛꯁꯤꯕꯨ ꯆꯥꯔꯣꯅ ꯒꯤꯔꯤ ꯁꯨꯝ ꯇꯩꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯄꯥꯏꯈꯣꯝꯕ ꯃꯔꯨꯞ ꯑꯃꯠꯇ ꯎꯅꯔꯒꯦ ꯍꯥꯏꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯅꯝꯕꯤꯗꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯩꯅꯗꯤ ꯆꯥꯛ ꯇꯣꯛꯄ ꯀꯥꯗ ꯆꯪꯉꯗꯤ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯑꯁ ꯊꯣꯡꯒꯠꯍꯟꯒꯦ ꯇꯧꯔꯒ ꯀꯥꯗꯒ ꯆꯪꯉꯛꯇꯦꯅꯦ ꯃꯁꯤꯒꯤ ꯑꯄꯪꯕ ꯅꯨꯄꯥꯁꯦ ꯃꯁꯤꯁꯨ ꯃꯁꯦꯒ ꯃꯃꯥꯒꯅ ꯍꯥꯏꯕ ꯏꯟꯈ꯭ꯔꯕ ꯀꯔꯤꯅꯣ ꯀꯩꯅꯣꯝꯇꯧ ꯇꯧꯔꯤ ꯈꯪꯅꯤꯕ ꯀꯥꯗ ꯆꯪꯉꯛꯈꯤꯁꯅꯨ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯃꯔꯨꯞ ꯃꯪꯂꯦꯝꯗꯒꯤ ꯁꯅꯥ ꯁꯥꯕ ꯌꯥꯎꯕꯒꯤ ꯁꯦꯜ ꯈꯔ ꯁꯅꯥ ꯀꯣꯟꯁꯪ ꯃꯄꯨꯅ ꯄꯤꯔꯛꯑꯦ ꯍꯥꯏꯗꯨꯅ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯁꯦꯜꯗꯨ ꯊꯣꯡꯒꯥꯜꯗ ꯃꯃꯥ ꯊꯦꯡꯅꯕꯗꯒꯤ ꯃꯃꯥꯗ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯅ ꯄꯤꯔꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜꯂꯦ ꯀꯥꯟꯁꯤꯜꯂꯛꯄꯒ ꯂꯥꯛꯊꯔꯤ ꯂꯩꯅꯝꯕꯤꯅ ꯅꯪꯗꯤ ꯉꯁꯥꯏꯒꯤ ꯀꯗꯥꯏ ꯆꯠꯂꯨꯏꯕ ꯍꯥ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣꯕ ꯏꯇꯥꯎ ꯃꯪꯂꯦꯝꯗꯒꯤ ꯑꯩꯅ ꯁꯅꯥ ꯁꯥꯕ ꯌꯥꯎꯔꯝꯕꯒꯤ ꯁꯦꯜ ꯂꯧꯔꯨꯕꯅꯤ ꯑꯗꯨꯗꯤ ꯀꯗꯥꯏꯅꯣ ꯁꯦꯜꯗꯨ ꯄꯤꯔꯣ ꯑꯩꯉꯣꯟꯗ ꯑꯁ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯏꯃꯥꯗ ꯑꯩꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯅꯕꯅ ꯄꯤꯔꯝꯃꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯏꯃꯥꯗ ꯁꯦꯜꯗꯨ ꯄꯤꯔꯝꯃꯤꯕ ꯂꯩꯅꯝꯕꯤ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯏꯃꯨꯡꯒꯤ ꯃꯊꯤ ꯃꯀꯨꯝ ꯃꯌꯥꯝꯁꯦ ꯏꯃꯥꯅ ꯁꯤꯜꯂꯩ ꯉꯥꯛꯇꯅꯤ ꯑꯗꯨꯗꯤ ꯃꯃꯥ ꯑꯣꯏꯕꯒꯤ ꯃꯊꯧꯗꯥꯡꯗꯣ ꯇꯧꯕꯅꯤ ꯀꯩꯅꯣ ꯍꯌꯦꯡ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯏꯁꯨ ꯌꯥꯎꯔꯛꯀꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯧꯗꯣꯔꯤꯕ ꯑꯁ ꯂꯩꯅꯝꯕꯤ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯒ ꯑꯗꯨ ꯏꯁꯧ ꯂꯥꯡꯉꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯃꯧ ꯑꯅꯧꯕꯤꯗꯤ ꯆꯥꯛ ꯂꯥꯝꯗꯕ꯭ꯔꯣ ꯃꯧ ꯑꯅꯧꯕꯤꯗꯤ ꯆꯥꯛꯈꯥꯎ ꯄꯥꯟꯗꯕ꯭ꯔꯕ ꯀꯩꯅꯣ ꯅꯪꯕꯨ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯥꯏꯅꯦ ꯆꯥꯅꯤꯡꯗꯕ ꯅꯠꯇꯦ ꯆꯥꯛꯇꯣ ꯈꯖꯤꯛꯇꯪ ꯊꯤꯔꯝꯕꯒꯤ ꯆꯥꯔꯣꯏ ꯌꯥꯎꯅ ꯑꯩꯅ ꯆꯥꯗ꯭ꯔꯤꯕ ꯑꯗꯨꯗꯤ ꯂꯥꯝꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩꯅꯣ ꯅꯁꯥꯅ ꯆꯥꯛ ꯆꯥꯖꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯤꯇ ꯊꯣꯡꯒꯠꯄꯤꯔꯛꯑꯣ ꯑꯁ ꯑꯩꯗꯤ ꯉꯝꯃꯣꯏꯍꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ ꯎꯔꯗꯤ ꯏꯃꯥꯒ ꯏꯆꯦꯒꯁꯨ ꯑꯃꯨꯛ ꯉꯥꯡꯀꯅꯤ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕꯁꯨ ꯍꯩꯇꯦ ꯍꯩꯇ꯭ꯔꯁꯨ ꯇꯝꯃꯒ ꯊꯣꯡꯉꯣ ꯆꯠꯂꯣ ꯃꯣꯏꯅ ꯉꯥꯡꯉꯁꯨ ꯇꯥꯁꯤꯟꯅꯔꯨꯅꯨ ꯍꯣꯏ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯉꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ ꯄꯥꯏꯈꯣꯝꯕ ꯂꯩꯅꯝꯕꯤ ꯂꯥꯎꯍꯧꯏ ꯂꯥꯏꯕꯛ ꯌꯦꯡꯕ ꯅꯠꯇꯦ ꯆꯥꯛꯇꯣ ꯂꯣꯏꯔꯒ ꯄꯨꯈꯝ ꯑꯃꯗ ꯊꯤꯔꯒ ꯄꯨꯁꯤꯜꯂꯛꯎꯀꯣ ꯀꯥꯗ ꯍꯣꯏ ꯌꯦꯡꯒꯦ ꯂꯩꯃꯃꯗꯤ ꯃꯦꯙꯥ ꯃꯈꯨꯠ ꯃꯁꯥꯗꯨ ꯃꯔꯦꯡ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯐꯨꯅꯤꯡꯕꯅ ꯂꯩꯅꯝꯕꯤꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯃꯑꯣꯡ ꯃꯇꯧ ꯃꯄꯨꯔꯣꯏꯕꯗ ꯊꯧꯗꯥꯔꯤꯕ ꯈꯨꯊꯧꯗ ꯑꯍꯟ ꯑꯉꯥꯡꯅ ꯊꯧꯗꯥꯕꯒꯨꯝ ꯊꯧꯗꯥꯔꯤꯕꯗꯨꯗ ꯏꯃꯥ ꯃꯁꯤꯒꯤ ꯃꯧ ꯈꯨꯃꯨ ꯊꯣꯛꯑꯁꯦ ꯐꯨꯔꯒꯦꯗꯣ ꯃꯁꯦ ꯐꯨꯔꯒꯦ ꯍꯩ ꯑꯗꯨꯝꯅꯒ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯏꯃꯥꯒꯤ ꯂꯩꯃ ꯐꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯈꯨꯠ ꯍꯥꯟꯅ ꯍꯦꯛꯇ ꯊꯥꯔꯨꯕꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯗꯨꯒ ꯃꯥꯒꯅꯅꯦ ꯁꯥꯒꯠꯂꯛꯇꯧꯕ ꯏꯔꯥꯡ ꯃꯌꯥꯝꯗꯣ ꯏꯃꯥ ꯃꯤꯠꯇꯒ ꯁꯪ ꯎꯏꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯕꯨ ꯑꯩ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯈꯨꯠ ꯌꯧꯔꯛꯀꯅꯤꯀꯣ ꯏꯃꯥꯒꯤ ꯂꯩꯃ ꯅꯪꯅ ꯅꯆꯤꯟꯒ ꯈꯨꯠꯅ ꯃꯥꯡ ꯊꯥꯕꯁꯤꯗ ꯏꯃꯥ ꯋꯥꯈꯜ ꯋꯥꯏꯀꯣ ꯏꯃꯥ ꯑꯩ ꯑꯄꯪꯕ ꯃꯤ ꯅꯠꯇꯦ ꯑꯩꯒꯤ ꯀꯣꯛ ꯄꯥꯜꯂꯤꯕꯁꯦ ꯈꯟꯊꯅꯕꯅꯤ ꯍꯣꯏꯗ ꯏꯃꯥꯁꯨ ꯈꯪꯉꯤꯅꯦ ꯑꯗꯨꯕꯨ ꯌꯦꯡꯈꯤꯁꯤ ꯃꯇꯝ ꯈꯔ
ꯍꯥ ꯁꯨꯝ ꯂꯩꯔꯛꯂꯕ ꯀꯥꯟꯗ ꯃꯥꯒꯤ ꯂꯝꯆꯠꯇꯣ ꯈꯔ ꯍꯣꯡꯂꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯁꯣꯏꯗ꯭ꯔꯦ ꯍꯣꯡꯉꯛꯀꯅꯤ ꯂꯤꯔꯀꯥꯟꯗ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯌꯥꯍꯧꯔꯛꯄ ꯃꯥꯅ ꯌꯥꯔꯁꯤ ꯇꯣꯛꯂꯁꯤ ꯃꯥꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ ꯅꯨꯄꯥꯅ ꯇꯥꯔꯒꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯍꯣꯏ ꯏꯃꯥ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯆꯥꯛꯁꯪꯗ ꯀꯣꯡꯀꯥꯡ ꯇꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯂꯩꯃ ꯆꯥꯛꯁꯪꯒꯤ ꯊꯣꯡꯖꯤꯟꯄꯥꯜ ꯑꯗꯨꯗꯒꯤ ꯃꯉꯛ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯄꯗ ꯅꯨꯄꯥꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯉꯛꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯤꯕ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯆꯥꯛꯁꯪꯗꯨꯗ ꯏꯆꯦ ꯆꯥꯛ ꯊꯣꯡꯉꯝꯕꯅꯤ ꯅꯪꯗꯤ ꯀꯅꯥꯒꯤ ꯆꯥꯛ ꯊꯣꯡꯉꯤꯕ ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯩꯔꯕ꯭ꯔꯕ ꯅꯪꯅ ꯆꯥꯛꯀ ꯊꯣꯡꯗꯅ ꯇꯧꯔꯤꯗꯨꯕꯣ ꯂꯩꯅꯝꯕꯤꯒꯤꯅꯤ ꯏꯆꯦ ꯍꯩꯇ꯭ꯔꯁꯨ ꯍꯩꯕ꯭ꯔꯥ ꯌꯦꯡꯕꯅꯤ ꯑꯣꯍꯣ ꯍꯣꯠꯅꯧ ꯏꯄꯥꯁꯤꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯂꯤꯈꯩꯅꯦ ꯅꯨꯡꯉꯥꯏꯔꯛꯇꯣꯏꯅꯤ ꯑꯩꯈꯣꯏ ꯏꯆꯦꯁꯤꯗꯤꯕ ꯊꯣꯡꯉꯣ ꯏꯟꯁꯥꯡꯒꯗꯣ ꯑꯍꯥꯎꯕ ꯊꯣꯡꯉꯣ ꯏꯆꯦꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤꯅꯤ ꯍꯥꯏꯗꯅ ꯍꯋꯥꯏ ꯊꯔꯥꯛꯀꯗꯣ ꯏꯪꯈꯣꯜꯗꯒꯤ ꯐꯖꯅ ꯍꯦꯛꯂꯒ ꯄꯣꯂꯥꯡꯗ ꯊꯅꯝꯕꯅꯤ ꯂꯩꯃ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯏ ꯂꯩꯅꯝꯕꯤ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯤꯕ ꯃꯥꯅ ꯃꯄꯥꯝꯗ ꯃꯥꯒꯤ ꯅꯨꯄꯥ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯅ ꯄꯥꯏꯈꯣꯝꯕꯕꯨ ꯐꯠꯇꯅꯕ ꯂꯩꯋꯥ ꯃꯌꯥꯝ ꯑꯃ ꯀꯥꯝꯁꯤꯜꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯁꯨ ꯍꯥꯟꯅ ꯄꯪꯂꯝꯕꯗꯨ ꯄꯪꯈꯤꯗ꯭ꯔꯤ ꯐꯠꯇꯂꯧꯁꯤꯡꯅ ꯃꯁꯥ ꯄꯨꯝꯕ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯈꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯅꯦꯝꯄꯣꯛꯀꯅ ꯍꯥꯏꯕ ꯋꯥ ꯈꯛꯇꯃꯛ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯂꯩꯃ ꯄꯦꯟꯗꯅ ꯍꯥꯏꯔꯤ ꯃꯃꯥꯗ ꯏꯃꯥ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯇꯣꯉꯥꯟ ꯄꯤꯖꯈ꯭ꯔꯁꯤ ꯌꯥꯝ ꯋꯥꯁꯤꯜꯂꯦꯕ ꯃꯁꯤꯒꯤ ꯑꯄꯪꯖꯥꯎ ꯅꯨꯄꯤ ꯃꯋꯥ ꯂꯧꯕꯁꯤ ꯃꯊꯟꯇ ꯌꯥꯎꯔꯒ ꯇꯣꯉꯥꯟ ꯄꯤꯖꯩ ꯍꯥꯏꯅꯈꯤꯔꯣꯏꯗ꯭ꯔꯅꯦ ꯃꯤꯅ ꯏꯃꯥ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛ ꯊꯥꯛꯂꯕ꯭ꯔꯅꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯐꯠꯇꯅ ꯉꯥꯡꯅꯗꯅꯕ ꯏꯃꯨꯡꯁꯤꯗ ꯅꯥꯔꯤ ꯇꯤꯟꯅꯗꯕꯒꯤ ꯂꯥꯟꯖꯥꯎꯁꯤꯗ ꯏꯃꯥ ꯑꯩꯈꯣꯏꯅꯤꯅ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏꯒꯨꯝ ꯂꯩꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥꯒꯤ ꯂꯩꯃ ꯏꯃꯥꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯀꯣꯛꯁꯤꯗ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦꯅꯦ ꯂꯣꯏꯅ ꯃꯝꯃꯤ ꯍꯥꯏꯅꯔꯤꯉꯩꯁꯤ ꯂꯥꯛꯏꯗꯣ ꯅꯨꯄꯤꯅ ꯉꯝꯕꯁꯤꯒ ꯅꯨꯄꯤꯅ ꯉꯝꯕꯒꯤ ꯅꯨꯄꯤꯁꯤꯒ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯑꯃꯨꯛ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯃꯅꯦꯝꯒ ꯃꯅꯝꯃꯒꯅ ꯄꯨꯟꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯧꯔꯛꯂꯦ ꯏꯁꯧ ꯂꯥꯡꯕ ꯂꯩꯅꯝꯕꯤ ꯃꯥꯅꯤ ꯌꯦꯡꯉꯨꯗ ꯅꯨꯄꯥ ꯑꯩꯈꯣꯏꯅꯤꯅ ꯊꯕꯛ ꯆꯠꯊꯣꯛꯇ꯭ꯔꯤꯉꯩꯗ ꯅꯈꯣꯏꯒꯤ ꯅꯃꯥꯒ ꯅꯆꯦꯒꯁꯦ ꯋꯥꯇꯥꯅꯔꯤꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯔꯣꯝꯗ ꯐꯠꯂꯒ ꯌꯦꯡꯉꯩꯁꯤ ꯀꯩ ꯇꯧꯔꯤꯅꯣ ꯍꯪꯉꯣ ꯍꯣꯏ ꯍꯪꯒꯦ ꯑꯩꯈꯣꯏꯅꯤ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯣꯏꯅ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯑꯗꯨꯅꯤ ꯅꯨꯄꯥ ꯗꯞ ꯇꯧꯔꯒ ꯍꯪꯉꯣ ꯑꯁꯦꯡꯕ ꯈꯨꯝꯂꯛꯇ꯭ꯔꯤꯗꯅ ꯇꯣꯉꯥꯟ ꯆꯥꯅꯁꯤꯅ ꯍꯦꯛꯇ ꯍꯥꯏꯌꯨ ꯍꯣꯏ ꯍꯥꯏꯒꯦ ꯏꯃꯥ ꯏꯆꯦ ꯅꯣꯏ ꯑꯅꯤ ꯑꯩꯈꯣꯏꯅꯤ ꯂꯩꯇ꯭ꯔꯤꯉꯩꯗ ꯀꯔꯤ ꯑꯔꯣꯟꯕ ꯋꯥ ꯇꯥꯅꯔꯤꯅꯣ ꯃꯦꯙꯥꯅ ꯏꯃꯥꯒꯤ ꯄꯥꯏꯈꯣꯝꯕ ꯀꯔꯤ ꯋꯥꯕꯨ ꯁꯥꯟꯅꯗꯣꯏꯅꯣ ꯅꯆꯦꯒ ꯏꯃꯥꯒꯅ ꯁꯥꯟꯅꯔꯝꯕꯗꯤ ꯏꯪꯈꯣꯜꯁꯦ ꯄꯣꯠ ꯆꯩ ꯊꯥꯕꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯦ ꯑꯗꯨꯅ ꯀꯔꯤ ꯃꯍꯩ ꯃꯔꯣꯡ ꯊꯥꯁꯤꯒꯦ ꯍꯥꯏꯗꯅ ꯈꯟꯅꯔꯝꯂꯤꯕꯅꯤꯅꯦ ꯂꯩꯃꯗꯤ ꯃꯧꯄꯥꯕꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯋꯥ ꯑꯃ ꯐꯥꯎꯕ ꯈꯨꯝꯂꯛꯂꯝꯗꯦ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯇꯨꯃꯤꯟ ꯂꯩ ꯊꯣꯏꯅ ꯍꯦꯟꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕꯤ ꯂꯩꯅꯝꯕꯤ ꯊꯛꯁꯤ ꯈꯥꯁꯤ ꯑꯝꯇ ꯌꯥꯎꯗꯅ ꯍꯪꯂꯛꯏ ꯂꯩꯃꯗ ꯍꯦ ꯅꯪꯅ ꯇꯨꯃꯤꯟꯅ ꯅꯃꯥꯏꯒ ꯂꯩꯊꯣꯛꯂꯒ ꯂꯩꯗꯨꯅ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅꯤꯁꯦ ꯌꯥꯝ ꯎꯁꯤꯠꯇꯕꯩ ꯋꯥꯔꯣ ꯍꯥ ꯎꯁꯤꯠꯇꯕꯩ ꯋꯥꯔꯕ ꯂꯩꯃ ꯋꯥꯈꯜꯗ ꯈꯜꯂꯤ ꯉꯁꯤ ꯁꯣꯏꯔꯣꯏꯁꯦ ꯑꯩꯒꯤ ꯃꯤꯍꯨꯜ ꯑꯔꯥꯡꯕꯤꯗꯨ ꯀꯪꯉꯥꯗꯤ ꯃꯁꯝ ꯃꯅꯥ ꯈꯔ ꯄꯤꯔꯦ ꯍꯩꯖꯔꯤꯁꯦ ꯃꯀꯣꯛ ꯑꯇꯥꯡꯕꯁꯤꯗ ꯃꯁꯤ ꯐꯣꯏꯗꯠ ꯄꯤꯅꯤꯗꯨꯃꯁꯦ ꯂꯩꯅꯝꯕꯤ ꯑꯃꯨꯛꯁꯨ ꯌꯥꯝ ꯎꯁꯤꯠꯇꯕꯒꯨꯝ ꯍꯥꯏꯔꯛꯏ ꯇꯥꯗ꯭ꯔꯣ ꯅꯅꯥꯗꯨꯕꯣ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯁꯦꯟꯅꯤ ꯍꯥꯏꯗꯅ ꯈꯔ ꯊꯧꯒꯜꯂꯣꯟ ꯎꯠꯄꯤꯕꯁꯤꯗ ꯌꯥꯝꯅ ꯋꯥꯡꯕꯒꯤ ꯋꯥꯔꯣ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯅꯋꯥꯡꯖꯔꯤꯗꯣ ꯑꯩꯅꯅꯦ ꯌꯨꯝꯒ ꯈꯔ ꯉꯟꯅ ꯄꯥꯜꯂꯝꯃꯗꯤ ꯑꯩꯅ ꯄꯣꯛꯄ ꯌꯥꯔꯤꯕꯅꯤ ꯅꯪꯁꯦ ꯌꯥꯔꯤꯕ ꯃꯁꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯏ ꯃꯁꯝ ꯃꯅꯥ ꯈꯔ ꯍꯧꯔꯤꯕꯁꯦ ꯐꯣꯏꯗꯠꯀꯦ ꯃꯧ ꯑꯅꯧꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤꯁꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯛꯂꯗꯨꯅ ꯂꯩꯅꯝꯕꯤꯒꯤ ꯃꯁꯝꯗꯨ ꯐꯣꯏꯗꯠꯂꯝꯃꯤ ꯂꯩꯅꯝꯕꯤꯗꯤ ꯃꯄꯥꯡꯒꯜ ꯌꯥꯎꯕ ꯅꯠꯇꯦ ꯃꯆꯤꯟ ꯀꯟꯕꯒ ꯃꯕꯨꯛ ꯐꯠꯇꯕꯒ ꯈꯛꯇꯅꯤ ꯃꯥꯅ ꯀꯜꯂꯤꯕ ꯍꯥꯏꯕꯕꯨ ꯃꯅꯝꯃꯅ ꯃꯥꯒꯤ ꯃꯁꯝ ꯐꯣꯏꯔꯛꯄꯗꯨꯗ ꯃꯈꯨꯠ ꯍꯟꯕꯁꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯨꯏ ꯑꯃꯒꯨꯝ ꯊꯧꯖꯤꯜꯂꯛꯂꯝꯃꯤ ꯅꯨꯄꯥ ꯅꯪꯕꯨ ꯅꯆꯦꯁꯤ ꯐꯨꯅꯦ ꯑꯩꯒꯤ ꯁꯝꯁꯦ ꯃꯥꯅ ꯐꯣꯏꯕꯗ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯍꯣꯏ ꯐꯨꯒꯦ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯂꯩꯃ ꯃꯁꯥ ꯃꯎ ꯇꯤꯛ ꯂꯥꯎꯅ ꯅꯣꯏꯕ ꯃꯤꯋꯥꯡ ꯆꯥꯎꯕ ꯑꯣꯏꯕꯅ ꯃꯧꯄꯥ ꯅꯨꯄꯥꯅ ꯃꯥꯕꯨ ꯐꯨꯒꯤ ꯆꯪꯂꯛꯄꯗꯨ ꯃꯥꯒ ꯃꯨꯛꯅꯔꯝꯃꯤ ꯆꯥꯎꯔꯦ ꯁꯥꯡꯂꯦ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯗꯅ ꯊꯛꯈꯥ ꯈꯪꯗꯕ ꯁꯥꯗꯅ ꯈꯪꯕ꯭ꯔꯗꯣ ꯅꯪꯁꯨ ꯈꯪꯕ꯭ꯔꯕ ꯏꯄꯥ ꯑꯣꯏꯔꯕꯁꯨ ꯉꯁꯤꯗꯤ ꯈꯨꯠ ꯊꯥꯔꯦ ꯅꯆꯦꯁꯨ ꯋꯥꯗꯤ ꯋꯥꯔꯧꯒꯅꯨ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯪ ꯋꯥꯔꯧꯒꯅꯨ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ ꯑꯣꯏꯔꯨꯕꯒꯤ ꯅꯆꯦꯅ ꯐꯨꯕꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯥꯏꯈꯣꯝꯕꯕꯨ ꯇꯞ ꯇꯥꯅ ꯐꯨꯗꯔꯝꯃꯤ ꯄꯥꯏꯈꯣꯝꯕ ꯃꯆꯦꯅ ꯐꯨꯔꯛꯄꯗꯨꯗ ꯃꯈꯨꯠ ꯍꯟꯕ ꯉꯝꯗ ꯂꯩꯃꯥꯏꯗ ꯇꯨꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯝꯃꯤ
Ngasidi Leima asaw phathaba ngamda mokpa nupa amadi masanupi anibu makhut penji phau putharami chaigi jaitup amana phuba loira matung kapladuna thamoi sokna hairei Ima gai kada na khuyani da kaya mo gyam na lan khra bagi hayo na khuyani haina yum chile ni gai matam sida phauba solabi ima se dinu gai na tawbiji haina yum chile chaba matam atopa yum nak saga yama da ong khra bakanda ima si kari ho gani na khuyani na puning mo mai kai da pudaw ni bro hayo na khuyani Lainambi magi phatta pumba mana putharakputuda swaimang khrabagum chaina khangladun hairei inama nachalantri nachagi ngakpi pam thokjab irase inamana amuk ngakpiyo lale bu haido aigona haigadaba nati imada haigadaba ni Lainambi mane me dada mon sindun hairei ima namau yamna lankre namaugi ngakpi pam thokjab irase Imana pangmina mauni khanduna amukta ngakpiyo Imana nakhoi animakpu ngakpirabani yare sangkro nakhoi kada ima yengba ngamtri nakhoi nigi pibamdo Lainambi amadi paikhomba amana amada makhut samnaraga makhong sektana imungda sangkirami Mathangi numitni Lainambina imung wai tairingai mama Chandramukhi du hathu laklami aduga khangai hairei Karino toribuduna aina nangwanda Imungi thabak taw haibra Lainambiya Lainambi makut khudombina masimada thamla gairei Ima langano aisi wakhal tarabani taraba ngarang inamana puthabadagi Kariya mana aigi isa sanada phuriba phai khangni Chandramukhi di khangangeda Laima Ima tangbu tawnobi dumai tawnoba Ima Chandramukhi Masanupi Lainambina khamlibdu tadabi leimabu thiduna laklami Laima pukri mapana leibadu ubada parab sangsilaklaga hairei Hai Laima kariginu nangna aigi isanupida wai tahelibade ha nangna tawba kaidawge Laima mamai phat onthoraklaga hairei Inya aikhoi Lainambida hangbiru adudi karigi hangbano nang phuthage haida laklibane aigise khanglabra Hoi phubiro Inyena namongnusu hibi yarabasu warakbiro Adudi puthaba taridana Chandramukhi gi khuchausina nakhazaiduda Asi haiduna magi khupaktuna leimagi mamaida thagi torakpada leimana mamaidu sat leithoraktuna pukri akoibada uyungchai asangba yunglibaduda oina makudu thajin kirami adumna makudu thajin jabaduda Chandramukhi magi makutu uyungchai aduna makudu thilami Chandramukhi kapli tawraduna Isa nupina khambaduna tokjaramlabadi aigi khutse suklamloidabaniko Ima Ima khutsi yamna nahi Ima Aduni ini agang na haiba indabagi haujikti nakutu soklidana Inegi Laima ine lale hai nasana haiba tarudabadagi inegi khutse uyungna yunglaga lei khutse amukta satola Hoi ine satokpigi Asumna namit asidagi Chandramukhi su wakhal taraduna mayumda hankirami